NRCC update tawasi akoi yelho mi sing kannabagi damaktadi yamna tangai phadaba akoi edugumba kainon akoi gi chungoi ni haitare koja adumakpu 𝐀𝐍𝐀𝐋𝐘𝐈𝐒 council gi maikei dagidi amuk makoi haibe NRC report phangdungai de NRC demand tawasi mpham yaudi haidana makoi NRC update tawasi makoi gi maikei dagidi adumak pam dabagi chawba mami makhangni oza makoi na phongdori statement si matang sinadi masina takpadi haiba koigi NRC se update tawbada koigi foreigner illegal immigrants sing se khandokibada 𝐀𝐍𝐀𝐋𝐘𝐈𝐒 council da kuki haiba purup sing sida asokpa haibadi yamna makoi da sokningai oiba demographic changes like reiba kholaiba si everything political power da gi suma koi se dum turnover tawgiba yabagi haidi akiba dumba leibagi mamisu dumak tarakanda phongdokpa sumale sigi matangda ozagi oiba tongan tongan ba assessment se oza kari kamaini yengba ozang tung tambio here hojika 𝐀𝐍𝐀𝐋𝐘𝐈𝐒 council na mapin ngarang press list ma thokna akhoi manipur da hojik NRC hana tawdabani akhoi census tawtni da na hojik miyam na khupna launa dana adaki khongjang sangsin na tawri se masi makhoina yaning da phongdokna phongdor libu wakhum se adam natural ni haitare natural reaction ne makhoi de singsoisan gi la khadorab ni haitare man ding asai gi akhoi gi manipur de NRC toksi ya dribsi kana kana no ha to mitok ni na hoji hai na helai nam de panbiri duni dana aduni makhoi si mitok ngak tane mo si mitok ngak tane makhoi si Myanmar ki sang pa adum ba akhoi gi chin kuki kambul sing do adu gi manung da gi keno ne makhoi mu adune ba aduna makhoi de adum ne hana su adum akhoi adum khanduna le wa ni mamang gi sakuna makhoi sungya ji ya ti haitare ne smana manipur da akhoi karumba keno de Myanmar de sangsilak liba mitok miancha myam se illegal immigrant myam se khandok le har makhoi si makhoi lam da deport tona nam gi thawrang ma hek manipur lengak na pakhlak laba na thang ne assembly de karumba bill ma putok na si wa kham se hek khana ba khorak laba madai de makhoi se adam hekta irang se adam hobi phim se adam lak na tawdana lak ne ba aduni hojik si makhoi na haiba wa phim sine aduna makhoi si mitok aktani sengna harba aduna sokter ba NRC na to ba haista tawdori si NRC na son ga duri si makhoi ni haitare ne ayamana akhoi gi keno da si Tengnopal district Churasanpur Ferjol adi Kangpopi maruina mapham sing haiba district mari sini haitare ada masda keno gi akhoi gi naga sing na namna ta ba akhoi gi district sing Tamenglong Senapati aduga Ukhrul Kamjong haiba district sing di thoinabu adigi Chandel ana Chandel sunga sai keno di yaure aina haijapda sithabi wani aduna harba sing akhoi nagata bai area sing di yamna kanna kesu sokningai leite ba aduna makhoi ma sam loino khangna naga akhoi isina punam se loin khangna makhoi hojik akhoi tampaki miyam tonga ton ba group mayam haitare maitei amasung maitei bangal ga pullaga makhoi se pullaga hojik lawin resine ba hamin resine ba NRC si to drugadi akhoi manipur se mitok mian chak ngasai maru ina Myanmar amasung keno de Bangladesh ki sitakong hill track gi lakhi ba changa khiba adumba illegal immigrant cookie sing haitare ko yamna samna seng he harabada ada cookie sing sina akhoi se wash out to na khoi se flood to na tawgidab do maduti kan bangam dori ni han adune ba NRC se tawgidab ni ana akhoi na hoji hairi se adana asagi 𝐀𝐍𝐀𝐋𝐘𝐈𝐒 council haiduna tawdiba wapam se adama khoi de natural response ni adama khoi de sok da bor lebni na moi ki bidagi haibani haitare hoji aduna karuma NRC se tor patarti makhoi akhoi na makeno de yam tina phangani haitare makhoi maybe in terms of thousands or lakhs who knows lakh ta ur masiai lakh ani uhum mari manga kanan khani who knows hojik lakh ya mo haijal no haise akhoi hoji haibangam dre haibdi